kakna duri si kuki ga natre khoi na kakna duri si Manipur kanna bagi atatai se maitei gi uina ta hore ga angang singi mang tawre maitei ga naga ga na thinga ga lai Manipur da phangi ba thau natural gas minerals sana lupa mani mukta uranium platinum chromite limestone nungsi live subscribe to biramo thagatjari yaifare nungsigraba ipa ipu mayam duna ibien mayam duna kairak tharga thanam bai khoi gi Manipur ima laibak se ngasi pithibhi mayam mamangda aduki matik pawthok piraba phattaba kainingai oiba tujungningai oiba mini ikainingai oiba pawthokpa mayam amada sandoktana lepa khongpham amada leppe lairiba Manipur gi situation se nakal khuding makte yengba matamda mama laibak ningba amagi damakta masi yam sengna hairada manglak na aduna manglak nei khalubada tu khyau khyau amuk sungi masi ekhoi da tongdori si karino mangda lairiba samu sidi udre nakanda leiba samu sine injalaga khana hanba khoi masen onsanaraga khana dana laire haibasi uba nioi ama oina yengba matamda Manipur gi lairiba situation si apabu oide tungda thorkadol si kaino haina khandaruba matamda su tu jungba phawe itihas da halaki matang sumaina imunai mutain tanabasi phajadabadagi hauna ikhengi sangsi halaki sidagi hena tabasi laiki lairiba phibam sina pira iba sapu si bharat tiluraba matungda ekoi si systematically puruk ki politics identity politics ai puruk na mahele ai puruk ki problem na khaisa oba problem ni haiba isu si sagat la kan sida lairiba puruk mayam si tongan tongan ba identity sagat wa hohalappa hana lainaram daba mari mai mayam ama semgal e puruk ki masien ki marakta sigi mai mayam sina khaidu aga compartmentalize tawba haibadi macet khaidu aga kakhan khairaga mi se thamakna bagi pathap ama hore masi bharat ki system sigi makhada laki ba saktam ngakani haiba saktam sida aikoina collective oiba issue si lengak sida system sida yawruba matungda laiba aikoida khaibu khaijin tawre ibse pura ini aduna hariba mangda laiba samu si thengnaga taragadi aikoida ngasi thugari base thengnaba ngammaroi haibagi mahutta tanglup amana haurapa magi identity politics to adu aikoina reactionary oina mohallaga noina hari do adu lali aikoina mukhena summi aikoigisu aduni haidana puruk machen si onjandaraga laireba adu aikoida thugari ba aikoida pudingmak chingthok chinjin sanari ba political system do adugi war do adu thengnana bagi di aikoi kariguma mayon amatada aikoi sem sadaba amadi thengnaba ngamnabagi aikoi khongpham lawda masi thengna gi hai taragadi economics senmitlon dagi hawdaba su yaroi mamang thakta su aina du mamang da thamjagre barana aikoi da sathariba loilamgi lengak aikoi da khudum sallaga thamiba apaba sidagi na thoga satke hai taragadi aikoi gi lairiba hanagi senmitlon traditional economy si sagattaba yaro Manipur gi traditional economy kaino hai taragadi aikoi gi law uraga saba lamdamni agrarian economy ni hariba agrarian economy agriculture and allied activities na yu oga lakpa laiba ni sahi lising ani hena mi pantang dana aikoina leire isigi maram si aikoida saba setpa amadi laina bayum si aikoi isagi irongdong Manipur da puthok saba pothok na loina makonaram sigi polam sing si mi mapan dagi usalappa polam da sum tang ba sum henjalappa dagi ngasi saba su setpa su laina bayum roti kapra makan hariba potse mi pantang padagi ngasi koi mi pantang bagi saksi hijalai hai bidi kaino hanagi leiram mi ba traditional economy se koi thubai pa ngasi sinjak te yengsi law pathapta puthoi ba seng koi konabra super fine yaw da matam da koi Manipur seng konade hawai dagi hauraga sinjak tilau maru hawai sengwai injang napi khudingmak koi mapan dagi pusalaptragadi karinta kona da balamdam ama oire yam samna hairabada yam nungai ba ma thoki sahi mari muki mamangda Manipur University science seminar ama tawbani sigi science seminar sida phadigom si mayam la iba mayam si pizana ba thakna ba phadigom si Manipur phangdadana Kolkata dagi phadigom pusale masida ina uzagi basi ekoi da thoiba pothok si in case of any eventuality ahen ba demand kitang lakpada ekoi se khangla khangjin tawba matamda additional ahen ba akoi chinjak se support tawba ngamdadana adum collapse tawbagi condition da lay aduna aikoina Manipur ningtam si hai taragadi nupi maningtam hansi hai taragadi senmitlon dagi hawda taragadi kholaw law bagamnadi laiba parasitic oiba system sidagi akoi mapan thokpa sum ngammaroi aduna laiba khoi gi angam athau yawol pamba activist aikoi khuding mangno onjalaga hotnaga dabase foundation dagi yimam saba matamda dolandai hana mathaktai sarakte
ꯌꯨꯝꯐꯝ ꯌꯥꯎꯔꯒ ꯃꯈꯥꯗꯤ ꯐꯥꯎꯟꯗꯦꯁꯟ ꯁꯥꯔꯒ ꯐꯥꯎꯟꯗꯦꯁꯟꯗꯨꯅ ꯄꯝꯃꯒ ꯌꯨꯝꯗꯨꯃ ꯃꯄꯨꯡ ꯐꯥꯔꯛꯄ ꯉꯥꯛꯇꯅꯤ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯦꯁꯟꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤ ꯁꯦꯝꯗꯣꯛꯇ ꯇꯥꯔꯒꯗꯤ ꯃꯌꯣꯟ ꯑꯃꯠꯇ ꯆꯨꯝꯕ ꯉꯝꯃꯣꯏ aduna hariba aikoigi traditional 60% and above of Manipur ki economic activities agriculture and allied activities da tangba senloni hariba sida ngasi corporate na landara iba samjala iba lanai private company na secondary amadi tertiary sector da kasu leitaba thabak masa masu khara labor class khara create tawga job pina bani haibagi namada Manipur economic activities develop tawwa malhallaga pura iba model of development se sigi mayokta Lairiba traditional economy low pathap se koi sida revolution awon ba total change sama purak ba amachang aduna lengat amadi yawoloi khuding mangna hong pan ba khuding magna nupi oiro nupa oiro ekoi na mai onsan ga da se ekoi gi traditional economy se onsan laga lairiba Manipur gi low pathap sida ekoi na puthok sari ba chinjak si khatang mi pan tang da na bahana ko na ba amachang chinjak si mi pan dang tang da ba matam da Manipur dai koi paisa tungakani tungai ba paisa du dagi thabak hena job create tawrakani workforce ama labor force ama semakani aduga laiba paisa bharat ki front and grants the dependent oi bagi mahutta ekoi economy du mapangal kala abane na paisa se ekoi da tungaga surplus se ekoi da leirane ba sigi matam sida setna ba clothing amadi textiles target tawda bani clothing ga textile ga target tawraba matungda ekoi gi housing isana saba ngamna ba raw material ekoi da puthokna ba hona rakada bani sigi ahum se sigi foundation se ek saba matam da Manipur ning tamne Ningtam bayada, ningtam da bayada. Maramdi, lairiba ekoi political history si ekoi subservient to ena namsil laga, moi gi mikha ta hal laga, loksal laga nampuda, loksim gi habise kak ningai le jom wa pham amagap ne. Aduna ekoi da ningtam bagi waho mayam song na lairi, ngasi ningtam bagi waho se namsan nabagi damakta Bharat na angak pamakhal gi kutniti mayam ama sijin naraga pusalla palalong mayam sida. Kuki hariba purup se Burma dagi makoi na pusalla aga, makoi da lalong ba khulai pai ba. Militant group semba aduga Manipur dagi separate state would talhanba aduga kuki hariba mayam se Burma dagi pusalaga domicile pithokpa aduga ekoi gi citizenship onthoga electoral role singhanba lehori ba yelongi mayam se sisiga makoi ga samana ba tha amada pithoi se Bharat Sarkar na pithoi ba ineba kaigino haibada yelongi ekoi gi legitimate oi ba phum thokpa demand singdo talaktan ba haidan adu itaragadi ngasi ekoi na thengna dori ba samu se automatic saukre thengnari bu lansi Kuki ka tulay ba wahausu, daga tulay ba wahausu, laira bagi wahausu, kasi puruk musina da bagi kanglo ki irangi wahausu, kudung magtulak pa se kanagi system dagi tulak ke hai bada Bharat ki political system si dagi tulak pa nga taneba. Aduna hariba Manipur ki isu masa mayan se koi na thingay na ke hai taragari Bharat ki laiba political structure se koi thugay da ba yaroy ba. Sige structure se thugay na ba means ani ga kokani. Any lengak lon ama ithu na buhana ba means ani lay amana armed revolution khulai pairaga hobalan. Amana economic revolution senbet non da sembat laga moi dai khoina tangi ba paisa do moi di mipan tang da taragadi irom dong le pangam ki taragadi class division do hadara aga makha da tari ba anem ba thap da economic position do occupy tawri ma mioi sing na hogot lapa matam da ri angam mathong na supai pai raga khoina namsali ba poto mathanda kindai aduna nupi maning tamhansi amadi khunai se akoi awon ba mapurak si hai taragadi ngasi khoina tawba da se aseng revolution di ekoi economic activities tagi law pathap tagi hauda taragadi ngasi sathari ba developmental model privatization corporate pitokpa hak ngasi Manipur ki khoni Churachandpur da ngasi kuki ga maitai ga segai si one of the reasons si kaitanate Manipur da phangi ba thau natural gas minerals sana lupa mani mukta uranium platinum chromite limestone ekoi da phangdaba natural resource laite haiba natural resource mayam se Manipur da kanana thingaga lake haibada maitai ga naga ga na thingaga lai Manipur da pekthok pa yati haiba laiba pochi maitai ga naga ga se khaido thamjugai di Manipur da ki khoni pek pangamoi tawri aduna Manipur da phangiba thau si kayam phangge haibada Bharat haiba laibak sigi sahi kunthra gi thau supply se akoi Manipur da gi pi bangam adu itaragadi Bharat ki thauga doriba akoi gi source of energy se Manipur ne sahi kunthra gi pi bangam taragadi akoi Himalaya bang Manipur se karamba makhal gi thau gi samudra da kayam yam ba quantity de tawrga leiram ga da gi habise koi chawrak pa ma la pa phangye koi da legi ba lan thum si akoi na mapam chana si na ba matam da Manipur habise maning tam na marung dom let na kana gu ba amatta gi mi pan tang da na hingba makhal ngamba makhal gi lamne aduna hariba iransi ekoi da namtharaga ekoi thugairaga ekoi masen khana hallaga nakanda chilhallaga thamba aduga naronda ekoi gi lan singse
हुरानबगीदमक्ता 1980s दगी सेम सारकपदुना 2008-9 दगी कॉर्पोरेट राइट्स मैम से पिथोखरगा पिथोखनबो होनाबदा हेगोलगा थिंगकपदगी उपाय लेतदना ngasi se makhatana thugaidrabadi yararoi haidana makhatana truck haijanba makhatana thugaibadagi huji yam conveniently Churachandpur oil drilling hogi doreba maramdi maitai gana ga sanga ga thingam maroi tabanina so ngasi manipur oiba phibam pina hingiba phibam miyam na hingiba phibam se lisang sena Bharat ki political system sena mahaki corporate capitalist system sena thugairappa lenga londuna mai sum tharappaduna ngasi pura indharaga aikoi thugairei ba yekna basi masak ubagi mahutta aikoi masen onjan darga khanaraga laibane aduna koi nagal logada thudang bi aikoi khuding makta thengnari ba aikoi wahau lairabagi wahau leitabagi wahau konjel thokpangam dabagi wahau isak iran mungi bagi wahau isak iran pekthok ki bagi wahau sigi wahau sing sida isuda kaman noibe isu sing sida aikoi yumpham oiraga aikoi punchen nabagi saktam ama ngasi economic activities na paisa da sengong pun targa di nyoi khuding mak sina ba yabani hingmin na targa di nyoi khuding mak sina ba yabani ngasi leiba environment si hingmin na bagi phibam natre aikoi hatuk na ba amaga hatuk na raga pulak loisin min na raga hanghau riba vacuum of power and space to yekna bagi interest yekna bana pusalak mi mayam amna occupy ta hoba yekna bagi misang kanggu mayam amna lamsi mapu e hoba ngasi oina dawise aduna lairiba manipur gi situation se nakal khuding makte yeng ba matamda mama laibak ningba amagi damak tadi masi yam siang na hairada manglak na bani aduna manglak nei khalu bada tu khyau amum sungi masi ekoi da tawdori si karino mangda lairiba samu sidi bre nakal da leiba samu sine injalaga khana hanba koi masen onsan naraga khana dana laire haibasi uba mioi ama oina yengba matamda manipur gi lairiba situation si apabu oide tungda thorkadoi si kaino haina khandaruba matamda su tu sungba phawe aduga khoji imalai bak si kanba ngamgidra ngamoidra haibase lairiba koda lairiba class ki issue koda lairiba system na create toba issue koda lairiba system gi issue se koine address toba ngamdreba manipurna aduna issue amadagi sum hazal aga ekoisi issue mayam sina nallaga chasalappa issue yamalappa ni issue lalolappa issue laloppa de mod khenarappa de ekoi amattagi oiba wakhalon saptam sagat pangam dadana yekna bana lan singam maga laire aduna ngasi oiriba manipur gi phibam sida nupi na logada ba thodang si ekoi lan su phai tausi nomai su kakna da ba yadre maram de ekoi nu sem sa do si kakna do si kuki ga na tre ekoi na kakna do si ngasi dagina tha aniga ohumga gi manung sida akoi Bharat ki lanmi central force mayam sida maitai ga nomai kakna da ba su ga yara roi da bani aduna lairi basi landung ni imalai bak si inna chikna palamba tomthin ngalamba malen gi ganatantra gi khongjang da lamjen da mamang tharamba nungsigraba ipai pu mayam duna ibien mayam duna kairak tharga thanam bai koi gi manipur imalai bak se ngasi pithibhi mayam mamangda atuki matik pauthok piraba phattaba kainingai oiba tujungningai oiba mini ikainingai oiba pauthokpa mayam amada sandoktana lepa khongpham amada lepe aduna ngasi ekoina lairiba problems mayam je solve tausi hai targadi arai leita ani si marakta lairiba class difference se thengna hogda targadi address tawda targadi manipur gi tungda immediately mangda lepiba central gi force Bharat ki sarkar amadi tungda lakadurba khudong thiba mayam se ekoi ngak pangam haroi aduna yam sathiba makhal gi revolution yawol ama changi haiba yawol si low unaba hotnari ngaida ekoi da nomai kapsalappadagi yawol se propangam dalana koi lui tunggiba ama natragana ekoi kudimak yawol pama kudimakna lani makhal oina nakal amadagi economic revolution ama purakna ba haibadi lokhamdagi revolution purakna ba hotna ba aduga nakal amada lani tengona lan kapaga yekna bagi lani tengol layaw lani kudimak lan kapangam bagi sakti ama ekoi tangai thadana lai darkar oiraba mathau taram tibam ama oireba ngasi manipur se aduna ngasi timbiriba ayu azaguru iselina ise isel imai ben halaman khwai khibi pumnamakta ina haijaning basi laiba ekoina ngasi thengnari balan ge lalong se side ekoi phudit tamangjong songa laire sigi phudit tamangjong song basidadi ekoi nongma pulap manggiba lukhiba amadi manipur gi mapu se yelongina oihora roidaba mitokna oihobagi kibam amada laire tungdala kadurga angang singi mang tawre koina ngasi tawre se aduna matik saba manipur ama sinaram se hai taragadi manipur gi senmit on go khatpa amadi lairiba thengnariba mangda tariba lan se si khongjang hena kangkhanna samsanba amadi ahenba thongna hakatpa amasangi maramdi aikoi se purup oina yengba matamna su ina khunba purup nate manipur kannabagi atatai se maitai gi oina ta hore maitai na da yaw
mayung yarga lakpani adu maitai se akoina maitai khatang gi uba nataba pulap ki oiba saktam ama sagalaksi hai taragadi maitai gi miyeng gi wang mada laiba anem awang gi thaki khenaba se karino haiba masak khangdok minaba ama sange aduga collective oiba he laiba angam mathau maitai angam mathau gaina punjal aga lalong ani sida senmit lon amadi mangna thengnari barka pibalan ani se mai akoina thengnaba ngamda taragadi manipur aruba phibam da lai aduna isilinaw singda khangna hai oja guru singda haijaning basi lakador ba tangai phadaba ekoi economic revolution langam si hai taragadi sima tangai phadana sangi aduga maitei gi marakta laiba angam mathau mafrup yolaga sariba mariba yolaga sariba sinsisu ekoi puraki imyam su khandokpa ama sangi aduga mangda athuba matamda bharat lan meeting orga ekoi ga kapnara kadori balan gi khumpham sigisu ekoi sienba ama sangi hariba khumpham sinse masak ama bau leitri aduna wakhalonda mayek sengna punchal aga ahal laman oja guru sina lamjing lam tak piraga ikhoibu mayon summaga manipur se amutang bubi haudragadi lairi bai khoina manglan mangi banupi gi maning tambagi manglan manipur maning tambagi manglan khunai ama manaba thakta purakna bagi manglan ase akoi phangadra phangoidra haibagi khongpham da laire aduna lan mayon sumnaba akoi phudingmak sangsin minasi hairaga losinju thank you